Mahairoi School kahanba ase afaba khongthang oirabasu relief camp da amadi loijing loya da leiriba mahairoi kaya da school kaba phangdana leiri Manipur lengang na manaba miyeng yengduna internet hangdoktuna online class tawhanbiyu mobile leitriba mahairoi singda mobile lem na pinaba thabak paikhat piyu natrabadi mahairoi kaya na larik tamba phanglaga kharana tamba phangdana leiri haina kaisamthong apunba imalup ki maikaidagi phongdokre Manipur Press Club ta pangthokiba pawgi mifamda President Oiribi Santi Leimana hai Manipur gi irang asi tha ani helaklaba phawda ing tappa porpa ngamdaba ase Manipur miyam gi oina laibak thibani lenga ki maikaidagi mahairoi sing satuna lairik tamhanba hawlapa asi thagatli adubu relief camp amadi loijing loya chikhong singda leiriba mahairoi kayade lairik tamba phangdana leiri mahairoi singna lairik tamba chakhibada mama mapa oiba kayade mihun thawon phawba sunadre lengangna manaba miyeng yengduna internet halaga mahairoi sing online class tawhanbiyu masina mahairoi kayagi lairik tamba phangani relief camp da mahairoi leiriba sing asi mobile leitaba yauri madu lengangna lemna mobile pibagi thaurang su lakhot piu haiki mahangna makhata na hai kuki militant singna nongmai kapsin badagi law uba yadna leiriba asi law uba yanaba hotna biu matam chana law ubudabagi thaba paikhal haudrabodi chana marang kaina phangdabagi awaba mayok nagani irang asi loishinnaba Manipur Assembly Session mipam athubada phamduna ing tappa puroknaba thaba paikhat piu haina haiki July 15 ang January asida oina anti-repression day aiduna sahi kudingi pangjarapani namit asya adunay 2004 da ako'y sanunda manood 17 na samlay pa na 2004 July tang taragi kung taragi yembada ahing duda mayimda changaga police amata suyaw na sabi daw putok na ba ni manungi mama magumagwasing na panakot na rasu ato pakada bisalaga fudaraga bot na iba tawraga manoroma putoki ba ni aduga manoroma si putuga julida ising haydana na torcer tawi aduga thong lonjalaga magi alaman mahumawasing do ang tatulit labani aduna pung kharagi matungda siphai mana makui chakchendagi yang lekhuti hai asumna manorama si pung kharagi matungda amu mayumdagi pugatari hai bani adu arrest memo irammi aduga karido pugido kadaidano pugido haidana mamana kaptana khongdana lesabi buhida karino haibada haying ngalaga lau 17 na samrapunda pugatagani hairaga lamkira pugibani ahing ta ot anay ba izat manganba mihoybagi nupi amagi izat mangalaba torsa tawlaba matunda mahalamdaida kapaga hatlaga ngari ang singsit hundo ambani magi masada ako'y hayang lienbagi aduga magi private part no may military kapsulaga day namjanba aduna postmortem to kanda kuday do chingdabada pelada no may military tarapani asumba asiknano uwi ako'y legidrabay ima amadi hoji leba masingna magi postmortem do yung bisarpada manungla thayalaga leibada uhawi asumna tahidraba uhidraba lesabi jamulada 17 na samay panna sathuri bathoda hang ngamdana matamduda ako'y leibaki amta kathubi imasina ima tarani tuina kham nondadana ako'y kari tawsige leibaki dalamdam sida adumba asamay pansina nupigi izat panganbadana tana thawai bawa lauragadi ako'y kari tawsige ako'y punamak nupi punamak mangbutari malemda amutang sabak haktana internationalize oiba thabak ama ako'y changinchi ako'y piset pagi kari kanari haibasigidamakta 15 July numita
15 July ꯅꯨꯃꯤꯠꯇ ꯏꯃꯥ 12ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯊꯣꯡꯗꯕ ꯅꯨꯠ ꯄ꯭ꯔꯣꯇꯦꯁꯁꯦ 17 ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯈꯨꯖꯪꯗ ꯐꯤ ꯌꯥꯎꯗꯕ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯆꯪꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯅ ꯂꯥꯎꯗꯨꯅ ꯈꯣꯡꯗꯨꯅ ꯏꯃꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯅꯣꯔꯃꯥꯒꯤ ꯃꯃꯥꯅꯤ ꯅꯈꯣꯏꯅ ꯄꯥꯝꯕꯗꯨ ꯆꯠꯊꯔꯨꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯕ ꯀꯪꯂꯥꯒꯤ ꯂꯥꯏꯐꯝꯂꯦꯟ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯊꯧꯔꯣꯜ ꯀꯌꯥꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯃꯌꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯀꯣꯅꯨꯡ ꯑꯣꯏꯅ ꯂꯩꯔꯛꯑꯕ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯈꯣꯡꯎꯞ ꯎꯠꯅ ꯈꯣꯡꯅꯦꯠꯅꯗꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯂꯩꯐꯝ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨꯒ ꯑꯁ꯭ꯋꯥꯒꯤ ꯃꯈꯥꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯗꯅ ꯍꯜꯂꯛꯄ ꯃꯔꯥ ꯂꯩꯇꯕ ꯃꯌꯥꯝ ꯍꯜꯂꯛꯄꯁꯤꯡꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯄꯨꯁꯤꯜꯂꯒ ꯐꯨꯕ ꯆꯩꯕꯗꯒꯤ ꯁꯣꯏꯗꯅ ꯁꯤꯗꯣꯛꯈꯤꯕꯗꯣ ꯃꯅꯨꯡꯗꯨꯗ ꯐꯨꯝꯖꯤꯟꯕ ꯀꯌꯥꯁꯨ ꯌꯥꯎꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯥꯏꯕꯪꯒꯤ ꯆꯠꯊꯩꯗꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯊꯩꯗꯕ ꯁꯥ ꯉꯥꯅ ꯆꯠꯀꯗꯕ ꯁꯥꯖꯠ ꯂꯤꯆꯠꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯆꯠꯊꯔꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯅ ꯅꯨꯄꯤ ꯐꯥꯎꯕ ꯁꯣꯛꯂꯛꯄꯗꯒꯤ ꯏꯃꯥꯁꯤꯡꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯆꯞ ꯆꯥꯕ ꯃꯥꯂꯦꯝꯗ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯑꯣꯠꯅꯩ ꯆꯠꯊꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯁꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ 2004ꯒꯤ ꯖꯨꯂꯥꯏꯒꯤ 15ꯗꯨꯗ ꯄꯨꯡ 10 ꯆꯞ ꯆꯥꯅ ꯇꯥꯕ ꯃꯇꯝꯗꯨꯗ ꯏꯃꯥꯁꯤꯡꯒꯤ ꯈꯣꯡꯖꯪ ꯑꯁꯦ ꯆꯪꯁꯤꯟꯖꯈꯤꯕꯅꯤ ꯑꯩ ꯏꯁꯥꯃꯛꯅ ꯏꯃꯥꯁꯤꯡꯒ ꯂꯣꯏꯅꯅ ꯕ꯭ꯔꯤꯐꯤꯡ ꯑꯩꯅ ꯄꯤꯖꯔꯒ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯅ ꯏꯃꯥꯁꯤꯡꯗ ꯈꯣꯏꯔꯝꯃꯤ ꯑꯗꯨꯅ ꯏꯃꯥꯁꯤꯡ ꯑꯗꯨ ꯀꯪꯂꯥꯒꯤ ꯏꯕꯨꯙꯧꯅ ꯈꯥꯡꯕ ꯉꯝꯃꯛꯇꯗꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯗ ꯆꯠꯅꯩꯗꯕ ꯁꯥ ꯉꯥꯒꯤ ꯂꯝꯆꯠ ꯊꯥꯗꯣꯛꯑꯝꯃꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯗꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯄꯒꯤꯁꯦ ꯀꯪꯂꯥꯒꯤ ꯏꯕꯨꯙꯧꯅ ꯁꯛꯇꯤ ꯄꯤꯔꯗꯅ ꯏꯃꯥ 12ꯗ ꯑꯗꯨꯒꯨꯝꯕ ꯈꯣꯡꯖꯪ ꯑꯗꯣ ꯆꯪꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯑꯗꯨꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯆꯪꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤꯗꯨꯃꯛꯀꯤ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯟꯃꯣꯍꯟ ꯂꯥꯛꯑꯒ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯀꯪꯂꯥꯒꯤ ꯁꯣꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯁꯤꯟꯅꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯥꯝ ꯔꯥꯏꯐꯜꯗꯣ ꯃꯇꯝꯁꯤꯗꯒꯤ ꯏꯃꯥꯁꯤꯡꯒꯤ ꯁꯛꯇꯤ ꯑꯗꯨꯅꯃꯛꯇꯅ ꯃꯔꯝ ꯑꯣꯏꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯍꯤꯗꯨꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 15ꯗ ꯆꯤꯠꯇꯔꯟꯖꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯃꯁꯥꯁꯤꯅ ꯗꯣꯛꯁ ꯑꯣꯏꯖꯔꯒ ꯃꯩ ꯊꯥꯖꯈꯤꯕ ꯊꯋꯥꯏ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯄꯨꯟꯕ ꯂꯨꯠꯅꯆꯤꯡꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯃꯌꯥꯝꯗꯨꯅ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯥꯂꯦꯝꯗ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯊꯕꯛ ꯏꯁꯨꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯑꯦꯖꯤꯇꯦꯁꯟꯁꯦ ꯂꯥꯛꯄꯗꯒꯤ ꯈꯥꯡ ꯉꯝꯗꯗꯅ ꯍꯥꯏꯔꯤꯕ 17 ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯀꯪꯂꯥꯗꯒꯤ ꯂꯧꯊꯣꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯁꯦꯒꯃꯦꯟ 8ꯇꯒꯤ ꯑꯁꯄꯥ ꯂꯧꯊꯣꯛꯈꯤ ꯑꯗꯨ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯁꯄꯥꯁꯦ ꯁꯦꯒꯃꯦꯟ ꯈꯔꯗꯒꯤꯁꯨ ꯂꯧꯊꯣꯛꯑꯦ ꯑꯃꯨꯛꯇꯪ ꯄꯨꯡꯂꯧ ꯂꯧꯊꯣꯛꯄ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯣꯏꯗꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯥꯔꯠꯇ ꯇꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯆꯠꯊꯔꯛꯄ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯗꯨꯒ ꯅꯨꯄꯤꯗ ꯅꯠꯇꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯇꯤꯍꯥꯁꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯦꯜꯗ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯏꯃꯥꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯀꯟꯕꯒꯤ ꯑꯆꯧꯕ ꯁꯛꯇꯤ ꯑꯃ ꯂꯥꯏꯒꯤ ꯃꯇꯝꯗꯒꯤ ꯆꯦꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯏꯃꯥꯁꯤꯡꯁꯤꯗ ꯁꯛꯇꯤ ꯑꯃ ꯄꯤꯗꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯩꯅꯣꯁꯦ ꯏꯃꯥ 12ꯁꯤꯅ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯒꯦꯠꯇꯨꯗ ꯍꯥꯏꯔꯤꯕ ꯐꯤ ꯊꯣꯡꯗꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯣꯐꯤꯁꯥꯔ ꯅꯠꯇꯕ ꯈꯔ ꯄꯤꯛꯄ ꯑꯃꯅ ꯊꯣꯔꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥ ꯅꯣꯛꯄꯅꯤ ꯑꯗꯣ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯃꯥꯁꯤꯡꯁꯤꯅ ꯂꯥꯎꯗꯨꯅ ꯈꯣꯡꯗꯨꯅ ꯃꯁꯥꯗꯒꯤ ꯐꯤ ꯂꯧꯊꯣꯛꯇꯅ ꯂꯩꯃꯥꯏꯊꯛꯇ ꯍꯥꯏꯗꯗꯅ ꯃꯅꯣꯔꯃꯥꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯈꯥꯡꯕ ꯉꯝꯗꯕ ꯃꯩꯆꯥꯛ ꯅꯨꯄꯤ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯃꯁꯤ ꯆꯠꯊꯔꯗꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯁꯥꯐꯨ ꯀꯜꯂꯕ ꯏꯃꯥꯁꯤꯡꯒꯤ ꯊꯧꯗꯣꯛꯇꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯈꯛꯅ ꯅꯣꯛꯑꯒ ꯌꯦꯡꯉꯝꯃꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯑꯃ ꯊꯣꯔꯛꯑꯒ
ꯍꯥꯏꯔꯤꯕ ꯅꯣꯛꯏꯕ ꯀꯩꯅꯣꯗꯣ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯒ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯄꯨꯁꯤꯟꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯊꯈꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯨꯒ ꯑꯁ꯭ꯋꯥꯒꯤ ꯃꯈꯥꯗ ꯈꯥꯡꯕ ꯉꯝꯗꯗꯅ ꯆꯪꯁꯤꯜꯂꯛꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯖꯤꯇꯦꯁꯟꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯆꯔꯛꯄꯗꯨꯅ ꯍꯟꯗꯛꯀꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯑꯦꯟꯇꯤ ꯔꯤꯄ꯭ꯔꯦꯁꯟ ꯗꯦꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯏꯁꯨ ꯍꯥꯏꯕꯗꯤ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯀꯥꯞꯅꯔꯤꯕ ꯍꯥꯠꯅꯔꯛꯏꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯂꯣꯏꯅꯅ ꯁꯦꯟꯇꯔꯅ ꯆꯞ ꯆꯥꯕ ꯇꯧꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯆꯞ ꯆꯥꯅ ꯄꯤꯗꯅ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣ ꯀꯅꯥꯅ ꯍꯧꯔꯛꯏꯅꯣ ꯍꯥꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃꯨꯛꯇꯪ ꯄꯨꯔꯛꯇ꯭ꯔꯕ ꯑꯁꯨꯝ ꯀꯥꯞꯅꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯀꯥꯞꯄꯗꯤ ꯅꯠꯇꯦ ꯃꯁꯦ ꯀꯨꯀꯤꯅ ꯍꯥꯟꯅ ꯍꯧꯔꯒ ꯀꯥꯞꯄꯅꯤ ꯁꯤꯒꯤ ꯋꯥꯔꯤꯅ ꯑꯇꯣꯞꯄ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯦꯒꯤ ꯇꯥꯡ 3ꯗ ꯃꯈꯣꯏꯅ ꯄꯤꯁ ꯔꯦꯂꯤꯅꯤ ꯍꯥꯏꯔꯒ ꯑꯆꯧꯕ ꯈꯨꯠꯂꯥꯏ ꯍꯦꯚꯤ ꯑꯥꯔꯝ ꯃꯌꯥꯝ ꯄꯥꯏꯗꯅ ꯆꯤꯟ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯂꯥꯜꯍꯧꯕ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯕꯔꯃꯥꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯆꯤꯟ ꯑꯥꯔꯃꯤ ꯀꯨꯀꯤ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟ ꯑꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯎꯁꯜꯂꯛꯑꯒ ꯍꯥꯏꯔꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯨꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯤꯁ ꯔꯦꯂꯤꯅꯤ ꯍꯥꯏꯔꯒ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯗꯨꯒ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯐꯤꯌꯥꯔꯤꯡ ꯇꯧꯕ ꯃꯤ ꯍꯥꯠꯀꯗꯧꯒꯤ ꯇꯥꯟꯅꯔꯛꯄ ꯍꯧꯕꯗꯒꯤ ꯉꯁꯤ ꯊꯥ 2 ꯍꯦꯜꯂꯕꯁꯤ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯂꯩꯇꯅ ꯆꯤꯡꯌꯥꯗ ꯆꯤꯡ ꯃꯊꯛꯁꯤꯡꯁꯤꯗ ꯍꯥꯏꯔꯤꯕ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯨ ꯇꯧꯕ ꯀꯨꯀꯤꯒ ꯄꯨꯟꯁꯤꯜꯂꯒ ꯃꯩꯇꯩꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯤ ꯍꯥꯠꯄ ꯃꯤ 100ꯒꯤ ꯃꯊꯛꯇ ꯁꯤꯈꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯁꯨ ꯂꯧ ꯎꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛꯀꯤ ꯀꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗꯕ ꯐꯦꯃꯤꯂꯤ ꯊꯣꯔꯛꯀꯗꯕ ꯀꯩꯅꯣ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯣꯟꯁꯤꯜꯂꯛꯀꯗꯧꯔꯦ ꯉꯁꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯆꯠꯊꯔꯛꯏꯕꯁꯦ ꯆꯞ ꯆꯥꯕ ꯁꯦꯟꯇꯔꯅ ꯀꯩꯅꯣꯅ ꯑꯃꯤꯠ ꯁꯍꯥꯅ ꯆꯤꯡ ꯄꯥꯏꯒꯅꯤ ꯑꯗꯨꯒ ꯚꯦꯂꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯒꯅꯤ ꯍꯥꯏꯔꯒ ꯌꯥꯊꯪ ꯇꯥꯎꯊꯔꯛꯈꯤꯕꯗꯣ ꯆꯞ ꯆꯥꯅ ꯋꯥꯔꯣꯏꯁꯤꯟ ꯄꯣꯔꯛꯄ ꯉꯝꯗꯕ ꯑꯁꯤꯒꯨꯝꯕ ꯆꯤꯔꯕ ꯃꯤꯄꯥꯏꯅꯔꯤꯉꯩꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯟꯇꯤ ꯔꯤꯄ꯭ꯔꯦꯁꯟ ꯗꯦꯁꯦ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯗꯒꯤ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯄꯤꯛꯅ ꯄꯥꯡꯊꯣꯛꯆꯔꯦ ꯍꯥꯏꯔꯤꯕ ꯏꯃꯥꯁꯤꯡꯁꯤꯗ ꯆꯦꯜꯂꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯅ ꯈꯨꯊꯥꯡ ꯄꯨꯊꯔꯒ ꯉꯁꯤꯁꯨ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯣꯏꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯆꯞ ꯆꯥꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯣ ꯏꯃꯥꯁꯤꯡꯅ ꯃꯌꯥꯝꯗ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯔꯤ